Santiago Yao Senba Nupa Amani Mahak Spain Dagini Lam Koiba Chatpasi Mahak Mayamna Pamzai Nomadi Mahakna Mapam Adudagi Chatpada Namit Marini Mukchangba Kungang Amada Laiba Nupi Amabu Ningsing Lami Madugi Nupi Adu Amuka Tengnanabagidamak Hariba Kungang Adu Tamna Amuka Laklami Asumna Sum Lakpada Nimitas Lakpadagi Sirs Amada Mahaki Yausing Adu Changhalaga Mahakna Sycamore Tree Amagi Makada Tumlami Maduda Mahakna Mang Ama Manglami Mang Aduda Mahakna Lamhang Amada Mahaki Yausing Aduga Leminari Ngaida Angang Ama Toklaki Angang Adu Mahaki Yausing Aduga Sum Sanarambadagi Khanghaudana Mahaki Kut Adu Paiduna Egyptki Pyramidta Purakhi Aduga Angang Aduna Hairi Nang Mapam Asida Laklabadi Lotuna Leiba Sanalupa Pangani Angang Aduna Chap Chaba Mapam Adu Haige Torokpaga Khanghaudana Mikap Tolaki Hariba Mang Adu Mahakna Hanasu Mangkre Hanjin Manglakpaduda Mang Adugi Maram Khangdok Nabagidamak Tarifa Kaubalam Amada Leiba Nupi Amada Hangba Laklami Mahakna Nupi Aduda Mahaki Mang Adu Tamlaba Matungda Nupi Aduna Haireklami Nahaki Mang Aduna Haining Liba Adu Karino Ay Hairage Adubu Sanalopa Adu Panglabadi Aingonda Saruk Tara Thokpagi Amadi Pigadabani Santiago na Yare Pirage Hairami Nupi Aduna Hairaki Nang Hariba Egyptki Pyramid Aduda Satlo Sanalupa Gilepam Adu Angangna Taklakpa Urgadi Madu Lairabani Sanalupa Sing Adu Pangduna Nangbu Inak Kulhangani Nupi Aduna Hairak Liba Adudi Mahakna Haihaningba Adudi Oiramde Mahakna Hanglami Ay Kamdongna Egypt Chatkadoribano Nupi Aduna Kumlaklami Ay di Mangi Wahantok Kaktang Takpani Madubu Asengbada Karamno Ontokadabano Habadudi Kangde Santiago Wakal Nungairamde Mangda Amukhana Thazararoi Haina Warep Laurami Karigumba Khara Chanabagidamak Marketta Laklami Athaba Larik Amasu Lairami Aduga Pan Amada Pamduna Larik Adu Paringaida Ahal Ama Mahaki Nakanda Pamlakki Ahan Badadi Mahak Ahal Aduga Wari Sananingba Pauramde Adubu Ahal Aduna Wari Sum Saba Horakpadagi Santiago na Ahal Aduda Adom Kadaidagino Haina Hanki Ahal Aduna Kumlai Ay Salem Dagini Ay Salemgi Ningthoni Ay Nangna Nangi Mangda Ukiba Sanalopa Sing Adu Kamdongna Pangadage Haibigi Haina Hairaki Santiago na Hanki Sanalopa Sing Adu Kadaida Leibage Ahal Aduna Kumlai Egyptki Pyramid Manakta Lai Haina Ahal Aduna Setleba Dress Adu Yenguragadi Ningtho Oiramgani Haibasi Santiago na Thazaramde Adubu Ahal Aduna Mahaki Ngaksamdagi Yantarakliba Cape Adu Haidorakpada Sanagi Breastplate Ama Litlamba Adu Urubadagi Santiago na Ahal Adu Salemgi Ningthoni Haibasi Thazaki Ahal Aduna Mahaki Breastplate ki Mayaida Hapa Nung Ani Angoba Amaga Amuba Amaga Lautoktuna Santiago da Piki Hariba Nung Ani Adu Amana Urim Aduga Amana Tamim Kaurami Nung Ani Asina Nangna Decision Lobada Mateng Pangani Haina Makatarake Clear Oiba Question Ama Hek Hangbaga Purit Kaudo Humjinduna Nung Ani Adugi Manungda Ama Laukhatlu Laukhatliba Nung Aduna Black Oiragadi Yes Hairibani Aduga White Oiragadi No Hairibani Adubu Ngamikaidi Nasagi Decision Kudingmak Nasana Loba Ngamnaba Hotnazau Aduga Nangi Destiny Yaunaba Chatlu Haina Ahal Aduna Makataraki Ahal Adugi Wahising Adu Santiago na Yaningduna Nung Ani Adu Magi Bekta Hapsinki Maki Yausing Yontoktuna Afrika Chatkadaba Sip Amada Tonglaki Ahal Aduna Pirkiba Nung Anidu Mahakna Changyeng Taurami Ahal Aduna Mangwanda Pirkiba Blessing Adu Hojuksu Lairibra Haina Hanglami Aduga Mahaki Bektagi Nung Ama Lakutlami Madu Black Oirami Haibadi Yes Oirami Ay Sanalopa Sing Adu Pangadra Haina Amuk Hanglami Aduga Nung Laukhatkiana Mahaki Bek Aduda Makut Humjinba Matamdadi Bek Adu Horamduna Ahoba Adudagi Animak Loya Lithakiduna Makada Takirami Nung Ani Adu Kungatlaga Mahaki Bekta Amuk Hapchinki Pantung Pamdagi Nathai Kigadaba Question Di Hangloidabani Haibasi Mahak Khangki Matam Aduda Mahakna Wasaki Masagi Decision Masana Lauzerani Haina Asumna Mahak Moroccogi Tangier City da Yoraki Adubu Mahak Paisadi Amata Yauramdre Crystal Yonba Dukan Amada Changduna Dukan Adugi Mapuda Crystal Glass Samba Yauge Chana Bakara Pibiyu Haiki
Mahakna glassing adu chamba horakpadagidi dukan adu pot henna sitpa horakhi. Mahakna ano-anoba business idea putoklami. Madudagi dukan adu yamna chawkhatlami. Dukan mapu adu inak khungatlaklami. Masu paisa yamna phanglami. Adubu mahakki destiny di kauramde. Mafam adu amuk thadoktuna Egypt yawgadaba Sahara Desert fauraga chatkadaba caravan amada yaurakhi. Alchemist thiba lakpa Englishman amasu caravan aduda yaurami. Asum desert fauraga lakpada tribesingi marakta war taurakle haibasi makhoina tarami. Makhoi khudingmak loina kirami. War adu loidri fauba desert adugi oasis kauba mafam aduda caravan adu leppa tarami. Lan adu matam kuina chathaba yai. Sahi fauba chathaba yai. Kanamtana madu haiba ngamlamde. Santiago di mayamna lainaba tentagi khara lapna mahaka longa oiba naha mangaga atopa tent amada leirami. Atopa nupa manga aduda mahakna mahaki punsi wari matang liringaida Englishman adu changlaklammi aduga hairaklammi. Ngasai ayuktagi aina nang thiribanine. Ado Alchemist thibada nang mateng khara pangbiu. Asumna makhoi anina Alchemist pu thirammi. Nimit chuppa thirabasu Alchemist pu phanglamde. Makhoi ani guha amagi manakta phamlammi. Arabic ngangbasi Englishman adudagidi Santiago na henna hairammi. Aduna Santiago na guha aduda ising sokpa lakpa nupi amagi manakta sangsillaga hairammi. Good afternoon, ma'am. Aina oasis ki mafam kadaida Alchemist leibage khangnaba hotnari. Nupi aduna khumlai. Aidi adudi amukta tadri. Aduga dress amuba setpa nupiga wari sadabana fagani. Maramdi makhoi mayum palavi ngaktani. Makhoi gi tradition respect tawudabani. Masi hairam laga prap chatkirami. Dress amuba settaba naha oiribi nupi ama laklami. Nupi adugi manakta Alchemist ki maramda hangena mahakna sangsilluba matamdadi. Mahakna nupi adubu nungsiba phawki. Nupi adugi mamingna Fatima kaurammi. Fatima na Alchemist ki leifamsu makhoi anida takpikhi. Aduga ising soklaga mayumda hankhi. Englishman adu Alchemist unaba chatkirami. Asumna numit adu hawki. Matangi numitta Santiago guha aduda amok lakhi. Fatima su ising sokpa lakhi. Maduda Santiago na Fatima da haiki. Nangna aigi punsi khongloi oiba pami ai nangbu nungsi. Asumna makhoi ani nungsinakhi. Santiago na Egypt ki pyramid ta thirugadoriba snalopa adudagi Fatima na hena luna laurami. Adubu Fatima na Santiago da hairami. Ai adomgi dreamgi saruk amani. Ai adomna adomgi destiny yaudri fauba chatpa pami. Madugi matungda Santiago Alchemist ka thengnakhi. Makhoi ani desert fauduna pyramid tamna laklami. Egypt yogadaba numit nini khaktamak ngaisi laklami. Blue color gi dress setpa mamai khumba mioisingna makhoi anibu manaknakpa military camp amada phaduna purakhi. Alchemist na hairakhi. Aikhoidi lam koiba mini. Aidi marup amagi mateng pangjarambani. Marup adu kanano hayu haiduna lanmising adugi chief aduna mangonda hairami. Alchemist na hairaklami. Mahaki marup adudi Alchemist amani. Mahakna nakhoida mahaki extraordinary power utpapami. Masida Alchemist ki marup hairibasi Santiago buni. Mahakna hairibasing adu tabada Santiago kibana loirami. Madi sida kaidoriba haina atopa miyoi amana amuk hanglaki. Alchemist na khumlai. Mahakna nakhoida pinaba paisa poraki haibaga loinana Santiago gi bekta yauba gold coin sing adu chief aduda pirami. Chief aduna amuk makha taraklami. Alchemist haibadi karino. Alchemist na khumlaki. Alchemist nature bu khangba miyoi amani. Mahakna pamlabadi nakhoigi camp asi akanba nungsit sithanduna thudekpa ngamgani. Madu tabada miyoising adu noklami. Aduga chief aduna hairaklammi. Ai madu yengba pami. Alchemist na khumlaki. Numit humnigi matam pibiyu. Mahaki power utnabagidamak akanba nungsit onthoraklagani. Karigumba mahakna madu tawba ngamdragadi aikhoi anigi thawai nakhoida kathokjage. Santiago di kibana thak niklammi. Wa ngangbasu thokhidre. Mahak karamna akanba nungsit ongadoribano gyan taramde. Nongmadi hawkre. Adubu Santiago haujiksu akanba nungsit karamna ongadoribano khanglamde. Santiago na hairai.
ꯑꯩꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯣꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯑꯜꯀꯦꯃꯤꯁꯠꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯪꯗꯤ ꯁꯤꯕ ꯌꯥꯏ, ꯑꯩꯗꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯀꯔꯝꯅ ꯑꯣꯟꯒꯅꯤ ꯈꯪꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗ ꯆꯤꯐ ꯑꯗꯨꯅ ꯑꯜꯀꯦꯃꯤꯁꯠꯄꯨ ꯀꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯣꯟꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯜꯀꯦꯃꯤꯁꯠꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯌꯦꯡꯂꯁꯤ꯫ ꯁꯦꯟꯇꯤꯌꯥꯒꯣꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯝꯊꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ ꯁꯝꯅꯕ ꯃꯥꯟꯕ ꯑꯗꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯔꯥꯞꯄꯗ ꯂꯩꯕ ꯆꯤꯡꯁꯥꯡ, ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯗꯦꯖꯔꯠꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, ꯅꯪ ꯉꯁꯤ ꯀꯔꯤ ꯄꯥꯝꯕꯒꯦ? ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯣꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯗꯦꯖꯔꯠꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯂꯩꯉꯣꯏꯅ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯒꯦ꯫ ꯑꯩꯗꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯦ, ꯅꯪ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯃꯇꯦꯡ ꯑꯣꯏꯅ ꯂꯧꯔꯣ꯫ ꯁꯦꯟꯇꯤꯌꯥꯒꯣꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯃꯇꯦꯡ ꯂꯧꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯨꯝꯂꯝꯃꯤ꯫ ꯑꯇꯤꯌꯥ ꯄꯨꯝꯕ ꯂꯩꯉꯣꯏꯅ ꯁꯤꯟꯕ ꯊꯨꯡꯈꯤ, ꯑꯃꯅ ꯑꯃꯕꯨ ꯎꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯩꯉꯣꯏꯅ ꯀꯨꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯞꯇꯤꯛ ꯃꯣꯅꯥꯁꯇꯔꯤꯗ ꯑꯃꯨꯛ ꯌꯧꯔꯛꯈꯤ꯫ ꯑꯜꯀꯦꯃꯤꯁꯠꯅ ꯍꯥꯏꯔꯛꯈꯤ, ꯁꯤꯗꯒꯤꯗꯤ ꯅꯇꯣꯝꯇ ꯉꯥꯏꯗꯣꯔꯕꯅꯤ, ꯄꯤꯔꯥꯃꯤꯗ ꯌꯧꯒꯗꯕ ꯄꯨꯡ 3 ꯈꯛꯇꯁꯨ ꯉꯥꯏꯔꯦ꯫ ꯑꯜꯀꯦꯃꯤꯁꯠꯅ ꯃꯣꯅꯥꯁꯇꯔꯤ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯊꯤꯟꯈꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯃꯣꯡꯛ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯈꯣꯏ ꯆꯥꯛꯈꯨꯝ ꯑꯃꯗ ꯆꯪꯂꯛꯈꯤ꯫ ꯃꯣꯡꯛ ꯑꯗꯨꯅ ꯑꯜꯀꯦꯃꯤꯁꯠꯇ ꯂꯤꯠ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯜꯀꯦꯃꯤꯁꯠꯅ ꯂꯤꯠ ꯑꯗꯨ ꯒꯣꯜꯗ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯁꯅꯥ ꯑꯗꯨ ꯁꯔꯨꯛ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯁꯔꯨꯛ ꯑꯃ ꯃꯣꯡꯛ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯁꯦꯟꯇꯤꯌꯥꯒꯣꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯜꯀꯦꯃꯤꯁꯠꯀ ꯁꯦꯟꯇꯤꯌꯥꯒꯣꯒ ꯀꯥꯏꯅꯈꯤ꯫ ꯁꯦꯟꯇꯤꯌꯥꯒꯣꯅ ꯄꯨꯡ ꯈꯔ ꯁꯒꯣꯜ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯅꯦꯝꯕ ꯂꯩꯉꯣꯏꯒꯤ ꯆꯤꯡ ꯑꯃꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯇꯣꯟ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯨꯎ ꯈꯨꯗ ꯀꯨꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯃꯍꯥꯛꯀꯤ ꯗꯦꯁꯇꯤꯅꯤ ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯈꯣꯠꯇꯣꯛꯈ꯭ꯔꯕ ꯂꯩꯉꯣꯏꯗꯨ ꯑꯃꯨꯛ ꯍꯨꯝꯖꯤꯜꯂꯛꯄꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯁꯨ ꯌꯥꯝꯅ ꯁꯣꯛꯊꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯈꯣꯏ ꯂꯥꯟ ꯆꯠꯂꯛꯄꯅꯤ, ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯝꯃꯤ, ꯀꯔꯤꯅꯣ ꯅꯪꯅ ꯂꯣꯠꯂꯤꯗꯣ? ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯟꯇꯤꯌꯥꯒꯣꯒꯤ ꯕꯦꯛꯇꯒꯤ ꯁꯅꯥ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯁꯅꯥ ꯍꯦꯟꯅ ꯂꯣꯠꯂꯝꯈꯤꯅꯤ ꯈꯟꯗꯨꯅ ꯁꯦꯟꯇꯤꯌꯥꯒꯣꯗ ꯃꯈꯥ ꯇꯥꯅ ꯇꯧꯊꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯁꯦꯟꯇꯤꯌꯥꯒꯣꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯛꯂꯝꯃꯤ, ꯏ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯁꯅꯥ ꯂꯨꯄꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯩ ꯍꯥꯏꯅ ꯑꯩ ꯃꯪ ꯑꯅꯤꯔꯛ ꯃꯪꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯃꯥꯟꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯊꯥꯗꯣꯛꯈ꯭ꯔꯣ, ꯃꯉꯣꯟꯗ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯦꯟꯇꯤꯌꯥꯒꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯃꯪ ꯑꯃ ꯃꯪꯈꯤ꯫ ꯁ꯭ꯄꯦꯟꯗ ꯌꯥꯎꯁꯦꯟꯕꯅ ꯇꯨꯝꯐꯝꯁꯨ ꯑꯣꯏꯕ ꯁꯤꯀꯥꯃꯣꯔ ꯇ꯭ꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯑꯄꯪ ꯅꯠꯇꯕꯅꯤꯅ ꯃꯗꯨ ꯊꯤꯕ ꯆꯠꯂꯨꯗꯦ꯫ ꯍꯥꯏꯔꯝꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤ꯫ ꯁꯦꯟꯇꯤꯌꯥꯒꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯄꯤꯔꯥꯃꯤꯗ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯅꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯄꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯍꯤꯞꯈꯤꯕ ꯁꯤꯀꯥꯃꯣꯔ ꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯈꯤ꯫ ꯇꯔꯤꯐꯥꯒꯤ ꯅꯨꯄꯤ ꯑꯃꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯥꯇꯤꯃꯥ, ꯑꯩ ꯂꯥꯛꯂꯦ꯫ Seeing eyes of mine